King Khan. King Khan, hi bro. Yamayabam saksarabu ino. Yamba saksadri. Sakti live lorga sarani. Masih di wakal nungaite. Masai Facebook ta video makak urubadi Manipur gi irang si tawri si ubada. Kemtadi tawngam damina nungaitaba phongdokpu oina post amkhakti tawi. Mayam yawsano oina khangjano oina sum khoi masen onsanaraga khoi masen hatoknaga leibei mawng dum tawri. Tawgada mafamdaga tawdri. 10K fawada leiba game amta yamna faba haibiro hoy. Game yamna faba se 15K bawda aina yengmuda Vivo T4X aina phone amakak lei madu battery su yame ko aduga magi processor du su yam pai MediaTek Dimensity processor adugi phone du nungaini King Khan palising traunga phugi lens ta yam phabani battery su yam khangni madu design su yam phajabani Vivo T4X aina mayamgi wakhanda tawriba hojik amuk hawraiba irangsi kuidau manbra natraga adum hana dauna nong nini jau tawramaga adum kuisalaga adum kawkiba sokpa naba siba naba yawgiba kangkuna masa masagi daita atatai ohauba adumai adum tawkidau manbra kamai mari kamai khange mayam comment aina poll am thammiduda su click tawsanbiro answer do aduna natraga isagi oiba mot atopa hainingba leiragasu adum comment amtang isanbiro amamtang isanbiro aidi haurakpada irang se hojikpudi hoi yam kana irang pambagi wa natte tauba hau taragadi loisanba ama waroisin ama naiba do adugi tangkak to yohoningaba haitare kuire kaino khoi wakhalaise khoi miyam sin warai sahi yame ado adum hojik amu khara tawni khalega kawgiba dumaina tuminna mu leisan ni kana gomba kangku man tolaga adu hari ada hari tawda ado adum irang hauba pendaba ngasagi wana taba kangku duna adum masa masagi atatai tara lehaubai taipta adum tawbase nungaitre ngasai video amakak ui Facebook da ngasigidi oidau male on ngasai post tawrapda yam kuidri recently post tawrapane nupa amakak protest tawba yawba nupa do mado karino karano ichapsabadi udre protest tawba yawba duda sauningbagi mayaina halo aina mana changhanbaduda nakandagi police nupa amana mai lawaida male panbado chaina haidabada mado gyan mangwi maning hanbaduda maningda lakpa tata truck ama takpa video amaka uro koi Manipur gine adu yamna nungaitaba yam thamoi sokpa oigre ngonda adu urubadagi irang sida tawriba si mayam punamakini haibase kawbadong ama he tawba sida mayam wakhanda kai lege comment amamtang isanbiro kamaina chathadauba mali loisangidauba manbra adai handakki matangsidadi waroisinma purakadaba manbra adumain tawbado amtang comment ma yambudi yamde khoi live yengi hingse ko adoi tarsu khoi yawba khoi adum khara adum wari gatai adum sanase khangdri na oibunga khoina irang loisanbasu ngamde angammasingnasu toibidre MLA singnasu sorat ungba chatpana moi thawak khoi leire moidi function na leire hoi
ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯅꯗꯤ ꯉꯝꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯃꯁꯤ ꯍꯥꯏꯌꯦꯅ ꯃꯌꯥꯝꯅꯗꯤ ꯋꯥꯔꯧꯕꯤꯅꯣꯕꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯩꯅꯤ ꯇꯧꯒꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯉꯝꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟ ꯃꯔꯛꯇ ꯉꯥꯛꯄꯥꯛ ꯇꯥꯅꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯏ ꯍꯥꯏꯕꯗ ꯀꯥꯡꯕꯨ ꯑꯃꯅ ꯌꯦꯠ ꯍꯥꯏꯕ ꯆꯨꯝꯃꯁꯨ ꯃꯥꯅ ꯑꯣꯏꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯌꯦꯠ ꯍꯥꯏꯅꯤ ꯍꯥꯏꯕ ꯂꯩꯕ ꯃꯤ ꯋꯥꯈꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯁꯨ ꯁꯨꯛ ꯌꯥꯝꯅ ꯊꯣꯛꯑꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗ ꯊꯣꯛꯇꯅ ꯃꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯩꯆꯥꯛꯁꯤ ꯅꯪꯉꯕ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯆꯥꯛꯑꯒ ꯃꯩꯆꯥꯛ ꯄꯨꯔ ꯂꯩꯅꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯑꯗꯨ ꯍꯣꯏ ꯃꯇꯝ ꯈꯔ ꯏꯔꯥꯡ ꯇꯧꯔꯒ ꯕꯟ ꯅꯨꯡ ꯇꯧꯔꯒ ꯕꯖꯥꯔ ꯍꯥꯡꯗꯕꯅꯤ ꯈꯜꯂꯦꯒ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯝ ꯃꯣꯏꯗ ꯆꯩꯊꯦꯡ ꯐꯪꯗꯕꯒꯤꯔ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯉꯁꯤ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯁꯛ ꯈꯪꯅꯔꯤꯕ ꯁꯤꯡꯒꯥꯄꯨꯔ ꯍꯥꯏꯗꯅ ꯗꯦꯕꯂꯞ ꯇꯧꯔꯕ ꯀꯟꯇ꯭ꯔꯤꯁꯦ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯄꯣꯔꯛꯈꯤꯕ ꯑꯍꯣꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯐꯕ ꯂꯤꯗꯔ ꯑꯃ ꯈꯜꯂꯒ ꯐꯖꯅ ꯃꯥꯏꯑꯣꯟ ꯆꯨꯝꯅ ꯄꯨ ꯇꯥꯔꯒꯗꯤ ꯏꯔꯥꯡꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯁꯥꯟꯇꯤꯁꯨ ꯂꯩꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗꯨꯁꯨ ꯐꯪꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯌꯥꯝ ꯈꯪꯕ ꯍꯩꯕꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯁꯤꯗ ꯁꯨꯝ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯂꯤꯗꯔ ꯑꯃꯈꯛ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤ ꯃꯥ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯐꯕ ꯃꯥꯏꯌꯣꯟ ꯑꯃꯗ ꯄꯨꯔꯒ ꯌꯥꯝꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯅꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯗꯕꯅꯦ ꯈꯟꯕꯁꯦ ꯍꯥꯏꯔꯤꯕ ꯂꯤꯗꯔꯁꯦ ꯑꯩꯅ ꯈꯟꯕꯁꯦ ꯍꯤꯖꯝ ꯏꯔꯥꯋꯠ ꯁꯤꯅꯦꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯝꯃꯨꯅꯤꯁ ꯄꯥꯝꯕ ꯄꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯅ प्रꯖꯥ ꯃꯌꯥꯝꯅ ꯌꯥꯕ प्रꯖꯥꯒꯤ ꯈꯟꯕ ꯑꯗꯩꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯕꯨ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯕ ꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯍꯧꯅ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯗꯤ ꯄꯥꯛ ꯂꯩꯄꯣꯟꯇꯦꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯃꯌꯥꯝꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯃꯛꯏꯕ ꯃꯥꯒꯤ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯇꯧꯔꯒ ꯂꯨꯆꯤꯡꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯁꯦ ꯊꯣꯛꯂꯛꯄ ꯌꯥꯏ ꯇꯨꯡꯗꯕꯨꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯃꯥ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯔꯝꯕ ꯐꯥꯎ ꯌꯥꯔꯕꯅꯦ ꯑꯩꯈꯣꯏ ꯁꯤꯕ ꯆꯪꯕ ꯅꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯑꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯗꯤ ꯑꯗꯨꯝ ꯁꯤꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ ꯁꯣꯛꯄ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯕ꯭ꯔꯣ ꯕꯤగ్ ꯕꯤꯂꯤꯌꯟ ꯗꯦ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯟꯁꯤꯡꯁꯦ ꯑꯣꯐꯔ ꯂꯥꯛꯀꯅꯤ ꯀꯣ ꯃꯗꯨꯗ S24 FE ꯌꯦꯡꯁꯤꯔꯥ ꯇꯧꯕꯅꯤ ꯕ꯭ꯔꯣꯒꯤ ꯑꯋꯥ ꯃꯔꯛꯄꯨꯗꯤ ꯊꯠꯂꯦ ꯍꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯕ ꯍꯥꯏꯅꯤꯡꯕ ꯂꯩꯕꯗꯨꯁꯨ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯈꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯁꯤ ꯑꯗꯨꯝ ꯃꯁꯤꯗ ꯃꯔꯛ ꯊꯠꯄꯒꯤ ꯋꯥ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯕꯤꯔꯤꯕ ꯕꯤग ꯕꯤꯂꯤꯌꯟ ꯗꯦꯒꯤ ꯁꯦꯜ ꯃꯇꯝꯗ ꯑꯣꯐꯔ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯑꯣꯐꯔ ꯄꯤꯔꯛꯀꯅꯤ ꯍꯧꯖꯤꯛ S24ꯁꯦ ꯍꯧꯖꯤक ꯂꯨꯄꯥ 35,000ꯒꯤ ꯔꯦꯟꯖꯁꯤꯗ ꯐꯪꯉꯦꯕꯀꯣ ꯐꯦꯟ एडिशनꯗꯣ ꯑꯗꯣ ꯂꯨꯄꯥ 35,000ꯒꯤ ꯔꯦꯟꯖꯇ ꯐꯪꯕꯁꯦ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇ ꯁꯣꯏꯗꯅ ꯐꯪꯒꯅꯦꯕ ꯑꯩꯅ ꯊꯥꯖꯖꯕ ꯑꯩꯒꯤ ꯌꯥꯝ ꯁ꯭ꯇꯔꯣꯡ ꯕꯤꯂꯤꯞ ꯂꯩ ꯃꯔꯝꯗꯤ ꯃꯃꯥꯡ ꯆꯠꯇ ꯑꯗꯨꯝ ꯆꯍꯤ 4 5 6 ꯑꯩ ꯑꯗꯨꯝ ꯕꯤग ꯕꯤꯂꯤꯌꯟ ꯗꯦꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯩꯅꯔꯒ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗ ꯑꯩꯅ ꯈꯟꯕ 30,000ꯒꯤ ꯔꯦꯟꯖꯁꯤꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯗ ꯂꯨꯄꯥ 30,000ꯗꯨꯗ ꯐꯪꯉꯤ ꯃꯇꯤꯛ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯅ ꯑꯣꯐꯔ ꯃꯥꯒꯤ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯤꯕ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯕꯦꯡꯀꯤ ꯀꯥꯔꯠꯇꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ SBI HDFCꯒꯨꯝꯕꯒꯤ ꯀꯥꯔꯠ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯀꯨꯝꯕ ꯄꯥꯏ ꯇꯥꯔꯒꯗꯤ ꯑꯃꯨꯛ 10% ꯏꯟꯁꯇꯦꯟ ꯗꯤꯁꯀꯥꯎꯟ ꯑꯃꯒ ꯌꯥꯎꯔꯒ ꯂꯨꯄꯥ 23,000 ꯐꯥꯎꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯆꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯗꯣ S24 ꯐꯦꯟ ꯑꯦꯗꯤꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨم ꯂꯩꯕ ꯌꯥꯏ ꯂꯨꯄꯥ 35,000 ꯂꯩꯕꯅꯦ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯃꯇꯝꯁꯤꯒ ꯆꯥꯅꯔꯤꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕ ꯑꯅꯧꯕ ꯐꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯃꯗꯨ ꯉꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉ ꯂꯩꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯐꯒꯅꯤ ꯏꯔꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯁꯤ ꯃꯤꯔꯝꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯍꯣꯏ ꯆꯤꯡꯈꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯩꯖꯩ ꯃꯌꯥꯝ ꯁꯣꯏꯅꯃꯛꯀꯤ ꯐꯥꯎꯔꯝꯒꯅꯦꯕꯀꯣ ꯃꯁꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯟꯖꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦꯕ ꯑꯩꯅ ꯄꯣꯛꯂꯛꯄ ꯂꯝꯗꯝ ꯍꯥꯏꯁꯤꯕꯨ
ꯑꯃꯦꯔꯤꯀꯥꯗꯁꯨ ꯂꯩꯁꯅꯨ, ꯖꯔꯃꯟꯗꯁꯨ ꯂꯩꯁꯅꯨ, UKꯗꯁꯨ ꯂꯩꯁꯅꯨ, ꯑꯦꯅꯤꯋꯦꯔꯗꯁꯨ ꯂꯩꯁꯅꯨꯕ, ꯃꯤꯠꯇꯛ ꯎꯏꯁꯟꯕ ꯃꯇꯝꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯔꯛꯈꯤꯕ ꯌꯦꯅꯈꯥ ꯂꯨꯈꯥ, ꯀꯅꯥꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯏ, ꯀꯅꯥꯒꯤ ꯑꯣꯏ ꯊꯪꯕ ꯌꯨꯝꯒꯤ ꯅꯥꯀꯟ ꯙꯥꯔꯤꯗ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯍꯧꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯁꯥꯟꯅꯗꯅ ꯑꯗꯨ ꯆꯥꯗꯅ ꯀꯥꯗꯅ, ꯑꯗꯩꯗꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯥꯔꯕꯜ ꯁꯥꯟꯅꯕꯒꯗꯣ ꯌꯥꯝ ꯁꯥꯟꯅꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯔꯛꯄ ꯑꯩꯅ ꯍꯧꯔꯛꯄ ꯂꯝ, ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯣꯟꯗꯥꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯔꯤ ꯇꯥꯔꯤꯕ ꯃꯐꯝꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯄꯣꯛꯂꯛꯑꯕ ꯃꯤꯗꯨꯗꯤ ꯑꯇꯥꯡꯕ ꯑꯣꯏꯒꯅꯤ. ꯃꯣꯏꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ, ꯑꯩꯒꯤ ꯋꯥꯈꯜꯗ, ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯃꯣꯏꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯗꯨꯝ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯣꯛꯏꯕ ꯂꯝꯗꯝꯗꯨ, ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯦꯠꯇꯅ ꯐꯣꯏꯗꯅ ꯆꯥꯔꯒ ꯂꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯕꯁꯦ, ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯣꯛꯏꯕ ꯃꯤꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯁꯨꯃꯥꯏꯅ ꯂꯤꯗꯔꯁꯤꯡ, ꯑꯗꯩꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤ ꯃꯣꯏꯗꯤ ꯄꯣꯛꯇꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯑꯒꯁꯨ ꯃꯣꯏꯁꯨ ꯎꯅ ꯃꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯔꯕ ꯖꯥꯠꯂꯥ, ꯀꯩꯅꯣꯝꯃꯗꯤ ꯑꯣꯏꯔꯦꯀꯣ. ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄ ꯃꯇꯝ ꯑꯃꯗꯤ ꯌꯧꯔꯦ. ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯁꯦ. ꯌꯨꯝ ꯅꯨꯡꯁꯤꯕꯁꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯀꯥꯟꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯗꯧꯅ ꯇꯧꯋꯤ. ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯁꯨ ꯏꯌꯥꯝꯕ ꯑꯃ ꯀꯩꯅꯣꯅ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯕꯗꯤ ꯅꯠꯇꯕꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯁꯤꯒꯤꯗ ꯑꯐꯕ ꯃꯥꯏꯌꯣꯟꯗ ꯂꯝꯖꯤꯡꯒꯗꯕ ꯂꯤꯗꯔ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ, ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯗ ꯑꯅꯤꯁꯨꯕ ꯋꯥꯈꯜ ꯈꯟꯊꯗꯕꯤꯗ, ꯁꯦꯀꯦꯟ ꯊꯣꯠ ꯂꯩꯇꯕꯤꯗ ꯃꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ. ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ. ꯀꯣꯟꯅ ꯂꯥꯛꯄꯗꯣ ꯀꯣꯟꯅ ꯌꯦꯡ ꯇꯥꯔꯦꯀꯣ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯝꯃꯤꯕ ꯇꯥꯔꯒꯦꯠ ꯄꯥꯟꯗꯝꯗꯣ ꯑꯃꯈꯛ ꯍꯥꯟꯅ ꯊꯝꯃꯀꯥꯟꯗ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯏ ꯃꯥꯒꯤ ꯀꯣꯏꯟꯁꯤꯗꯦꯟꯁ, ꯃꯥꯒꯤ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯤ ꯇꯨꯡꯗ. ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯀꯣꯟꯅ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦ. ꯍꯥꯟꯅ ꯅꯩꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕ. ꯑꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯀꯃꯦꯟꯗ ꯀꯩꯅꯣꯁꯦ, ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯗꯣꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ. ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯎꯡꯉ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯎꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯝꯃꯅꯤ ꯐꯦꯁꯕꯨꯛꯇ. ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯒ ꯏꯔꯥꯡꯁꯤ ꯅꯝꯊꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯂꯣꯏꯁꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ. ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕ ꯀꯥꯡꯕꯨꯅꯁꯨ ꯈꯤꯇꯪ ꯈꯟꯊꯕ, ꯑꯦꯛꯁꯟ ꯂꯧꯕ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯌꯦꯡꯉꯒꯀꯣ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯅꯤꯡꯈꯥ ꯇꯝꯃꯒꯦ ꯍꯥꯏꯗꯅ ꯏꯔꯥꯡ ꯍꯧꯈꯤꯕꯁꯤ, ꯍꯥꯟꯅ ꯍꯧꯈꯤꯕꯁꯦ 1857ꯗ ꯁꯤꯄꯣꯏ ꯃꯤꯠꯅꯤꯁꯤ ꯁꯤꯐꯥꯏꯁꯤꯡꯅ ꯍꯧꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ. ꯃꯤꯆꯝꯅ ꯍꯧꯈꯤꯕ ꯅꯠꯇꯦ. ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯇꯟꯖꯥꯗꯣ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯗ. ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯕꯒꯤ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯃꯇꯥꯡꯗꯣ. ꯁ꯭ꯌꯥꯝ ꯃꯥꯏꯕꯝꯅ ꯑꯌꯥꯝꯕꯅ ꯏꯕꯤꯔꯛꯏꯁꯦ, ꯐꯣꯟꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯃ ꯂꯩꯈꯤꯕꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 2-3 ꯄꯥꯏꯒꯗꯕꯅꯤꯅ ꯈꯔ ꯑꯐꯕ ꯈꯜꯂꯒ ꯂꯩꯕꯅ ꯐꯩ ꯈꯜꯂꯤ. ꯑꯇꯥꯡꯕ ꯐꯣꯟ ꯂꯩꯗ꯭ꯔꯁꯨ ꯃꯌꯥꯝꯗꯩ ꯈꯔ ꯈꯜꯂꯒ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯌꯦ. ꯍꯣꯏ, ꯌꯥꯝ ꯆꯨꯝꯃꯦ. ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯍꯦꯛꯇ ꯑꯌꯥꯝꯕꯅꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯔꯤꯆ, ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯐꯦꯃꯤꯂꯤꯗꯤ ꯈꯔ ꯈꯛꯇꯅꯤꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ, ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠ, ꯑꯩꯈꯣꯏꯒꯤ ꯐꯪꯉꯤꯕ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯐꯣꯟꯁꯦ ꯍꯦꯛꯇ ꯂꯣꯟꯆ ꯇꯧꯔꯛꯄꯒ ꯑꯃ ꯂꯩꯅꯤ, ꯆꯍꯤ ꯑꯣꯜꯂꯛꯄꯒ ꯑꯃ ꯂꯩꯅꯤ ꯍꯥꯏꯕꯁꯦ
ngamba midi leramba yai ngamdragasu ngamna hanagiba yai maduna long term da akhoi life ta impact oirꯛꯀꯗꯕ pot ama oibnina adum phone gumba si tangai phadaba pot oitaragasu ko adum phone ama leibada adum chahi 3 4 adum sinaba yai yam sangna manga bok sinaba adum leib phajana section sinaragati aduna phone je yam munna section na ai budget range to da khara phagadaba chahi 2 3 ama chatkadaba phone ama leiba haibase aduna khwaidai phaba option ni aina khalle wakhanda aduga hojik ka phone leige khalamba sing koigi pa kenogi OnePlus ki yam phajaba phone ama tholak tore ko Amazon da ma je andaki me June gi tang manga da launch tawdoi ni ma je OnePlus 13s haina magi design yam phasai aina ure ai phone do ubada ai su pamba bum phawre hai tare iPhone gi type ta Apple gi type ta design che loina mak manare maning gi camera do khatang khak design kha khenare aduga magi iPhone gi type ta mogi slider gi mota ma jo koigi action button haptana do phone do yam compact koiba one hand khutna mana held tawga sinaba yaba phone oidoni ma je aduga display size ka do 6.3 inch ko way madu yam compact oiba yam handy oiba phone am oidoni de Realme GT7 or ma le launch tawdore de Acer raina company ma khoi laptop saba company do adugisu yam budget range ta leiba starting from 9000 ne adughi horakanda phone ama launch tawdore atopa budget range ta launch tawkadaba maliko aduma no phone mayam ama hojik launch tawkadabagi queue da line da ngai leire ai tare adugumba phone mayam sing do launch tawra kanda hana launch tawraba phone sing do launch tawbagi di loiba nai roi adubu lakadoriba khara do aina leigen hojik khanbado khatakta hekta hatu leibe muhutta ko adum ama anouba lakpa sing yinga khitang updated oiba latest version oiba design khitang phajaba natragana performance ka jan hen phajagadaba ama yingaga lehowba duna chahi ahum ama mari ama long term da sinaba yabagi adum ama yingaga leibasi ai wakhanda yam phaba option ama ne ai khalli aina comment akhoi poll sida hangbase ngasi wakhal nuai te irang se kamdau kamai tawdu man ge mayam na dum hana dawna tawni haisa hoi hana dawna dum aisu malak awa hai tare mayam se ngha ki toigi jau launa poga bu ata maning han begi dai mama tawba irang tawbu pamba irang in hanba pamba ina tawko adumaina dum hadi ngara amuk anirak natre dana ko chahi ani hum sida tawja amuk hauni amuk tathani amuk hauni amuk tathani adum ta tawla yaba budi nate mi kudi mak chumme khara makok chingba leader oiriba lebaki khalliba tawriba mayam singdina loisanba yanabagi karamba phibam tawsige na khalhaningba haitare OnePlus Note CE5 su lakadore hoi OnePlus ki CE series sina khoigi kamai haidano mase affordable range ta haitare ko yam entry level de natre mase lupa lising traw nga de kun manga sai wagi range sida launch tawba kainoni series am khakni aduma adum chahi wuding ano no launch tawni amana haido chume so launch tawrani David Ronnie na kari haigadamno khangdrada iramdam sida tawriba irangse India lengakna akhode yengbiriba miyeng si karino khangdrada isagi yum inkol nungda phawwa ining tamna chatpa phangdaba yasilaktre hai hoi masi tasengna mag hai ta gade khudimak se India government thon mani hai be India government taina bam thoi hai ta mokoina khode hengba miyeng sidi moina in Manipur se kesu leitana khanbani da maramdi sagi government semiba BJP su oisano Congress su oisano atopa party na sema poisano Manipur dagi MP ani khakare moigi sarkar do sembada Manipur gi MP sing yaurse yaudase ai sarkar ta de noi moina sarkar da impactful oiba thugai ngamba adugumba factor ama oidre habi mawongda achobo state Assam gumba Karnataka gumba daidi leidana Rajasthan UP gumba oi adumba state da thokpo am tardi MP masing yam bani na moine hekta khoi chap man na khoi hongani to ne khoi no de support tawro habi sarkar garo thak ni kai ga da oi bani na hekta moina ngang kan hekta taba adumaina adudagi khoi Manipur sina economy da hai tare ko khoi economy India gi economy da contribution tawbasidi 0.1 bu 1% mo para mo hai tare 2% hairo maximum ado top
country ꯃꯌꯥꯝ ꯍꯟꯗꯛꯇꯁꯨ ꯃꯌꯥꯝꯅ ꯇꯥꯈꯤꯕꯗꯣ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯀꯩꯅꯣꯅ GDP-ꯁꯤꯅ ꯀꯦꯔꯂꯥꯒꯤ GDP-ꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ GDP-ꯗꯒꯤ ꯍꯦꯜꯂꯦ ꯀꯥꯏꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯁ꯭ꯇꯦꯠ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛꯁꯨ ꯃꯤꯠꯌꯦꯡꯁꯦ ꯈꯔ ꯌꯥꯝꯅ ꯍꯦꯟꯅ ꯆꯪꯉꯛꯀꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯛꯆꯨ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦꯗꯅꯀꯣ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ आर्यन द्राविडियंस कांगू अखोइगिसिना मंगोलोइड स्टाइल अखोइ चाबा थक्पा लैबा चाबा चिंजाक अदैदि अखोइगी सक अखोइ मिट खूबा मक्षम तेनबा अदुगुम्बा अखोइगी सकसे हेक येंकांदा कनो मानबा अखोइगी सोम मैंडरिन कांगू चाइनीज थाईलैंड फिलीपींस बैंकॉक सोमगी मीगा मानबा सिजिना मोइना अखोइसे खितंगसो नाथैबगी मरमसे मचाकसे मयाम यामगरेबा अदुदुना सोइने खल्ले अदुना इंडियादा अमुक यावबसिसु अमुक अखोइना यावनिंगना यावबसु नते नफुदा यावहनगिने मोइगी जो geographical advantages हाइतारेको हाइदि political अदुम advantages लेनबा चाइना काउंटर तौनबा लाइक अदुम मयाम अमदुना मोइना हेक्ता पामना लौगिबदि नतबनिना थवा सादबनि हाइतारे तसेंगना तंगाइ फदबा तौदे यादबा खरा खर तौरा तोपै मोम अदुम लैबा पोइनाउ हेंगवमना इनाउ इबुंगो गूगल फोन से सिनबा याब्रा कयाम फबा फोन फोन खरा हाइबिरमु है अयamba कꯩꯅꯣꯁꯦ गूगल फोन से माजे अꯩꯒꯤ वखंददि एवरेस्ट लई याम कन्ना याम हेना फबा अदुगुब फोन अमदि ओइदे कैमरा अदुम सेंगेको गूगल कैमरा इन तोंगाना मोइना डेवलप तौजबा लई हाइदि मोइगी सॉफ्टवेयर गुंबदा एंड्रॉइड गुंबा अनौबा अपडेट लाक्पदा मोइना हाना फंगनी अदुगुबै खल्लगदि नुंगाय अदुगा मागी प्राइस से खरा अदुम तांगबा ओइ हाइतारेको अतांगबा ओइ अदुगा माउंड पीरिबा प्रोसेसर गुंबा दे अतोप अतोप स्पेसिफिकेशन येंग मतम माजे वैल्यू फॉर मनी ओइदबा फोन ओइ अदुना गूगल फोन दी अइगी वखंदा अइगी ओइना दे सजेस्ट तौनिंगजे अदुमा यामना पामबा डिजाइन सॉफ्टवेयर एक्सपीरियंस तौनिंगबा एंड्रॉइड की यामना स्टॉक एंड्रॉइड गुंबा टेस्ट तौनिंगबा येंगिंगबा अदुगुंबा ओइतारगदि गूगल फोन अदुम सिनबा याबा ओइ अदुगा एवरेज ओइबा फोन याम ओवरऑल दी येंग मतमददि श्यामाइबम यामना मयाम लाइक यामनसे अइदि नमग्रे हाय होय अदुम लाइक येंबिरिबसिंको चंगकपगा अदुम लाइक अमो तक तक नमजनबिबा कैसो काइदबरा इन खल्ले अदुम खरा लाइक मसिंग यामनबको इंडिया लेगांना अखोइ इरैचा सिंगसिदा मुथतलगे मतागुमना तौरक्लिबा सिंगसे अखोइना लेरिबा मिनिस्टर एमएलए सिंगसे यामना सोनमनखरे खरा नुपा थोपा वा nganganingbा अदुबो अखोइगिदि नोनजदना लेरे हाय होय डेविड रोनीना हाइरिसे याम चुमने अखोइगी लीडर अमा ओइतारगदि मयामगी मबी मपा ओइतारगदि खरसु नुपा थोपा मतिंग थोपा तौगे हाइबदु तौबा ngamba फत्तबो ओरसो आई मसिना आइगी मयाम प्रजा मयाम दा कानागदबो ओइतारदि फत्तबो थबो ओरसो तौबा ngamba अदुम्बा मी खरा मतिंग लैबा खरा अदुम दरकार ता ओइ हाइतारे अइना सुम वारी ताबदा इनु होबो नते इना खंगौबो नते अखोइगी मणिपुरदा चीफ मिनिस्टर अमा पानकिबसे अलीमुद्दीन ने पानकिबसे मानु पानकिबो मतमदा अखोइगी इंडिया की कौनसिंगना गवर्नमेंट सिना इंडिया लेंगासिना अखोइगी 13 अगस्त सेलिब्रेट तौबा अखोइगी वीर टिकेंद्रजी थंगाल जनरल से मखोइगी ऑब्जर्व तौबसी यादबा हाइतारे अखोइगी इंडिया की मायोक्ता लैबा अखोइ कैनोगी टाइप तो ओइना सेलिब्रेट तौगेदि याखिददा माना इंडिया गवर्नमेंट की मायोक्ता चलगा अखोइगी कदी मोइगी से सेलिब्रेट तौगनी काइना स्टैंड लौखिबगी वारी मयाम अमा तागेको अदुमाइ तौदना मरक मरकतसु अखोइगिसु लेबा अमने अखोइगिसु तोंगानबा कल्चर अखोइगिसु तोंगानबा चटनबी हाइतारेको अदुगुंबा मयाम अमा लै अखोइ इंडिया दा तिल्लगसु अखोइसु तोंगानबा आइडेंटिटी यूनिक ओइबा आइडेंटिटी लैबनिना अखोइगिसु तोंगानबा खरा तौबा मतमदा मखोइना यारक्त्रगसु मदुगी मायोक्ता चटपा ngamba मी खरादि अदुम मतम बुंबदा अदुम मिरोनजिना लैंगै हाइतारे अदुम दरकार तानी हाइन खल्ले बोदा इंडिया सिम थिंजलनी हाइसे चुम्ब्रा हाइ बोदा फोन से अइगी वखंदसु चपचाबा पावोइनदि अदु र्यूमर ओइना ताबा हाइतारे ऑफिशियल ओइबा पावोइनदि थिंगनदि मदु थिंकिदोबुसु माले हाइतारे मरमदि बोदा फोन की बिजनेस याम लॉस चले मोइ मोइ कैनोसे सब्सक्राइबर सिंगसे अखोइ पोर्ट तौबा जियो दा एयरटेल दा पोर्ट तौनबा तौखिबा दे नेटवर्क की टावर की मसिंगसे याम का हेना जियो एयरटेल सुमाइ लैतबगी नेटवर्क से मफम खुदिमुत कवरेज तौबा ngamdabagi मीना पाइनदबको अतौबा सिटी गुंबा जगा खरा दा खक पाइनबा दुमाइन तौरे अदुना अदुम राइवल सिंगसे
ꯑꯗꯨꯝ ꯃꯨꯠꯊꯔꯛꯅꯕꯒꯤ ꯃꯆꯥꯛꯁꯤꯁꯨ ꯃꯣꯅꯣꯄꯣꯂꯤꯁꯤꯁꯨ ꯖꯤꯑꯣꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯃꯁꯤ ꯑꯩ ꯚꯣꯗꯥꯐꯣꯟꯁꯤꯁꯨ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯃꯨꯠꯊꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯁꯤ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅꯗꯤ ꯄꯣꯛꯏ ꯑꯗꯣ ꯆꯞ ꯆꯥꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯌꯥꯝ ꯆꯠꯂꯦ ꯃꯣꯏ ꯂꯣꯁ ꯑꯗꯨꯝ ꯆꯠ ꯂꯩꯔꯦ ꯃꯣꯏꯒꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯀꯩꯗ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯣꯏꯁꯦ ꯑꯗꯨꯝ ꯗꯥꯎꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯟꯊꯔꯛꯄꯩ ꯁꯔꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯇꯥꯏꯃꯤꯡꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤꯅ ꯌꯨꯇꯨꯕꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯕꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯊꯥꯒꯠꯄ ꯃꯇꯝꯗꯁꯨ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯩꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯂꯥꯛꯇꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯊꯣꯛꯇꯦ ꯑꯗꯨꯒ ꯌꯨꯇꯨꯕꯇ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯃꯇꯝꯗꯁꯨ ꯊꯦꯡꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯆ ꯕꯥꯔꯗ ꯁꯖꯦꯁꯟꯁꯤ ꯆꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄ ꯃꯇꯝꯗꯁꯨ ꯚ꯭ꯌꯨꯁꯦ ꯀꯟꯇꯦꯟꯒꯤꯁꯨ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯧꯒꯗꯕ ꯆꯥꯡꯗꯣ ꯌꯧꯅ 10% ꯐꯥꯎ ꯌꯧꯗꯕꯒꯤ ꯇꯥꯏꯞ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯏꯚꯀꯨꯝꯕ ꯇꯧꯕꯁꯤꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯁꯨꯡꯆꯠ ꯆꯠꯇꯕꯗꯧꯅ ꯁꯨꯡꯈꯪ ꯈꯪꯗꯕꯗꯧꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯌꯨꯇꯨꯕꯀꯤ ꯑꯦꯜꯒꯣꯔꯤꯊꯝꯁꯤ ꯀꯃꯥꯏꯅ ꯋꯥꯔꯛ ꯇꯧꯕꯅꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯀꯃꯥꯏꯅ ꯇꯧꯕ ꯀꯟꯗꯤꯁꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯀꯔꯤ ꯄꯥꯎ ꯂꯩꯕ ꯃꯈꯥ ꯇꯥꯔꯛꯈꯤꯗꯧꯕ ꯃꯥꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯈꯤꯗꯧ ꯃꯥꯜꯂꯤꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯁꯟꯕꯤꯔꯛꯎꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯉꯁꯤ ꯑꯣꯏꯈ꯭ꯔꯤꯕ ꯉꯔꯥꯡ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯃꯁꯤ ꯍꯞꯇꯥ ꯊꯥ ꯃꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯆꯟꯅꯩꯅꯔꯒ ꯂꯩꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯨ ꯉꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯅꯔꯒꯁꯨ ꯍꯦꯛꯇ ꯃꯔꯣꯜ ꯂꯣꯜꯂꯛꯀꯗꯧꯕ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯄꯅꯤꯅꯀꯣ ꯃꯣꯏꯒꯤ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯣꯏ ꯃꯁꯦꯟ ꯍꯥꯠꯅ ꯁꯤꯅꯤꯡꯉꯤ ꯁꯤꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯃꯤ ꯑꯃꯈꯛ ꯁꯤꯕꯒꯤꯗꯃꯛꯇ ꯍꯦꯛꯇ ꯋꯥ ꯂꯥꯎꯗꯅ ꯍꯦꯛꯇ ꯁꯔꯀꯥꯔ ꯀꯔꯤꯌꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯔ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯣꯝꯕꯗ ꯅꯤꯟꯕꯗ ꯑꯩꯈꯣꯏꯒꯤꯅ ꯃꯤꯁꯦ ꯆꯥꯝꯃ ꯆꯅꯤ ꯁꯤꯔꯁꯨ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯁꯤꯔꯁꯨ ꯑꯗꯨꯝ ꯇꯥꯗ ꯃꯅꯥ ꯐꯪꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯔꯦ ꯗꯦꯕꯤꯠ ꯔꯣꯅꯤꯅ ꯏꯇꯥꯎꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯣꯏꯔꯕꯅꯣ ꯅꯣꯡꯃ ꯑꯝꯇ ꯊꯦꯡꯅꯁꯦ ꯌꯥꯔꯒꯗꯤ ꯍꯥꯏ ꯍꯣꯏ ꯊꯦꯡꯅꯁꯦ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯌꯨꯝꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯑꯗꯨꯗꯨꯅ ꯊꯦꯡꯅꯕꯒꯤ ꯇꯟꯖꯥꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯋꯥꯠꯈꯤꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯄꯨꯟꯕ ꯌꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯏ ꯑꯈꯪ ꯈꯪꯗ ꯇꯥꯟꯅꯕ ꯌꯥꯏ ꯑꯗ ꯃꯌꯥꯝꯅ ꯈꯪꯕꯗꯁꯨ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕ ꯑꯩꯅ ꯈꯪꯕꯗꯁꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯑꯗꯨꯝ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝꯈꯛ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝꯁꯤꯗ ꯑꯩꯅ ꯀꯣꯏꯁꯟ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯗꯕ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯗꯕ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯅꯥꯝꯇꯅ ꯑꯩꯅꯁꯨ ꯈꯪꯗꯕ ꯀꯣꯏꯁꯟ 5 ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯣꯏꯁꯟ 2ꯈꯛ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯥꯏꯗꯣꯛꯅꯗꯕꯤꯗ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯂꯣꯠꯁꯤꯟꯅꯔꯒ ꯑꯩ ꯈꯪꯕꯁꯦ ꯂꯣꯠꯁꯤꯟꯅꯔ ꯂꯩꯇꯥꯔꯒꯗꯤ ꯃꯥꯁꯨ ꯃꯥꯅ ꯈꯪꯉꯤꯕ 5ꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯉꯣꯏ ꯑꯩꯁꯨ ꯑꯩꯅ ꯈꯪꯉꯤꯕ 3ꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯉꯣꯏ ꯃꯥꯁꯨ ꯃꯥꯅ ꯈꯪꯉꯤꯕ 2ꯗꯨꯗꯒꯤ ꯍꯦꯟꯅ ꯁꯨꯛꯈꯪ ꯈꯪꯉꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯥꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯌꯔ ꯇꯧꯅꯕ ꯃꯇꯝꯗ ꯃꯥꯁꯨ ꯀꯣꯏꯁꯟ 10 ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯅꯤ ꯑꯩꯁꯨ ꯀꯣꯏꯁꯟ 10 ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯅꯤ ꯃꯥꯁꯨ 10 ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯁꯦ ꯌꯥꯝ ꯂꯦꯚꯦꯜ ꯋꯥꯡꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤꯗꯤ ꯑꯗꯨꯝ ꯑꯈꯪꯕ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯤꯌꯔ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ
ꯏꯪꯈꯥꯅ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯔꯝꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥ ꯈꯛꯇ ꯊꯣꯛꯄꯅꯤ ꯈꯜꯂꯤꯕ ꯃꯇꯝꯗꯣ ꯊꯣꯛꯄꯅꯤ ꯈꯜꯂꯤꯕ ꯃꯇꯝꯗꯣ ꯑꯗꯨꯅꯅꯤ ꯏꯔꯥꯡ ꯂꯣꯏꯒꯅꯤ ꯑꯗꯨꯁꯨ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯪꯈꯥꯟ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯂꯤꯗꯔ ꯍꯥꯏꯕꯁꯦ ꯀꯠꯊꯣꯛꯄꯁꯨ ꯌꯥꯎꯒꯗꯕꯅꯤ ꯀꯠꯊꯣꯛꯄ ꯌꯥꯎꯗ꯭ꯔꯗꯤ ꯂꯤꯗꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯐꯕ ꯂꯤꯗꯔ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯆꯦꯟꯕ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯕ ꯃꯤꯅ ꯉꯥꯡꯕꯗ ꯁꯥꯎꯗꯕ ꯃꯌꯥꯝꯒꯤꯁꯨ ꯈꯟꯕ ꯑꯗꯒꯤ ꯃꯁꯥꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯄꯨꯛꯆꯦꯜꯁꯨ ꯑꯃꯨꯛ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯃꯌꯥꯝ ꯑꯃꯁꯤꯅ ꯌꯥꯎꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯁꯛ ꯈꯪꯅꯕ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕ ꯑꯗꯨꯝ ꯍꯌꯦꯡ ꯃꯥꯅ ꯂꯩꯒꯗꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯍꯧꯕ ꯁꯣꯟꯅꯔꯒ ꯂꯩꯕ ꯑꯗꯨꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯑꯣꯏ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯂꯣꯏ ꯁꯨꯅ ꯌꯥꯎꯗꯕ ꯃꯤꯁꯦ ꯑꯗꯨꯅ ꯂꯤꯗꯔ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯋꯥꯠꯄꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇꯤ ꯁꯨꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅꯤ ꯈꯔꯗꯤ ꯂꯩꯒꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯆꯦꯟꯕ ꯃꯤ ꯈꯔ ꯊꯣꯛꯂꯛꯄꯗꯤ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁ꯭ꯌꯥꯝ ꯃꯥꯏꯕꯝ ꯌꯥꯝꯅ ꯐꯣꯟ ꯑꯃ ꯂꯩꯕꯗ ꯀꯔꯤ ꯀꯔꯤ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯒꯗꯒꯦ ꯅꯪꯒꯤ ꯏꯅꯥꯎꯒꯤ ꯃꯣꯠ ꯍꯥꯏ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯣꯟ ꯑꯃ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯌꯦꯡꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯈꯜ ꯑꯍꯨꯝ ꯃꯔꯤꯗꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯃꯔꯤꯈꯛ ꯌꯦꯡꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯦꯡꯕꯤꯔꯣ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟꯒꯨꯝꯕꯅꯤ ꯃꯥꯅ ꯂꯣꯏ ꯊꯕꯛ ꯇꯧꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯍꯥꯔꯠꯀ ꯐꯪꯁꯟ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯈꯛꯅꯦꯕ ꯃꯥꯅ ꯐꯣꯟꯗꯨ ꯁꯤꯖꯤꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯈꯨꯗꯤꯡꯃꯛꯇ ꯄꯔꯐꯣꯔꯃꯦꯟꯁ ꯃꯥꯅ ꯂꯣꯏꯅꯃꯛ ꯐꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯐꯣꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯩꯅ ꯕꯦꯇ꯭ꯔꯤꯅ ꯆꯂꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯕꯦꯇ꯭ꯔꯤ ꯕꯦꯀꯞꯁꯨ ꯈꯔ ꯀꯨꯏꯅ ꯈꯥꯡꯅꯕꯒꯤꯗꯃꯛꯇ ꯈꯥꯡꯕ ꯕꯦꯇ꯭ꯔꯤ ꯈꯤꯇꯪ ꯑꯦꯚꯔꯦꯁꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯄꯤꯛꯄꯁꯨ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 5000 mAh ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯁꯨ ꯁꯨꯝ ꯈꯔ ꯁꯦꯡꯕꯀꯣ ꯑꯍꯨꯝꯁꯤ ꯌꯦꯡꯕꯗ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟꯁꯨ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯕꯕꯨꯗꯤ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯈꯔꯁꯦ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯈꯟꯒꯠꯄꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟꯁꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯐꯣꯟ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯉꯁꯨ ꯀꯣꯜꯕꯨ ꯇꯧꯔꯁꯨ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯥꯏꯔꯒ ꯕ꯭ꯔꯥꯎꯁꯄꯨ ꯇꯧꯔꯁꯨ ꯑꯦꯅꯤ ꯇꯧꯔꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯌꯦꯡꯕꯅꯤꯅ ꯁ꯭ꯀ꯭ꯔꯤꯟꯁꯤꯁꯨ ꯌꯥꯝ ꯈꯔ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯀꯂꯔꯒꯁꯨ ꯈꯔ ꯄꯟꯆꯤ ꯑꯣꯏꯕ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁ꯭ꯀ꯭ꯔꯤꯟꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯁꯨꯄꯔ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯑꯣꯏꯕ ꯑꯗꯨꯝ ꯌꯦꯡꯕꯤꯒꯗꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ 10,000-11,000 ꯐꯥꯎꯒꯤ ꯐꯣꯟ ꯐꯥꯎꯗ ꯁꯨꯄꯔ ꯑꯦꯃꯣꯂꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯌꯦꯡꯁꯤꯟꯗ꯭ꯔꯒꯁꯨ ꯕꯦꯇ꯭ꯔꯤ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯔ ꯀꯦꯃꯦꯔꯥ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯒꯤ ꯆꯥꯔꯖꯔꯁꯤ ꯀꯥꯎꯋꯦ ꯆꯥꯔꯖꯔ ꯍꯥꯏꯕ ꯆꯥꯔꯖꯔꯒꯤ ꯋꯥꯠꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 25 ꯋꯥꯠꯀꯨꯝꯕꯗꯒꯤꯗꯤ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ 25 ꯋꯥꯠꯇꯒꯤ ꯄꯤꯛꯄꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯤ ꯈꯜꯍꯧꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯊꯕꯛ ꯂꯣꯏ ꯆꯤꯜꯂꯦ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯒ ꯄꯨꯡ 2-3 ꯆꯥꯔꯖ ꯇꯧꯔꯒ ꯊꯟꯕ ꯉꯥꯏ ꯂꯩꯔ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦꯕ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯅ ꯕꯤꯖꯤ ꯑꯣꯏꯅꯕꯅꯤ ꯑꯗꯨꯅ ꯐꯣꯟꯁꯦ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏ ꯑꯃ ꯀꯩ ꯑꯃ ꯇꯧꯕꯗ ꯃꯤꯅꯤꯠ 10 ꯅꯝꯁꯤꯟꯕꯗ ꯍꯦꯛꯇ 50% ꯌꯧꯕꯗꯣ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯆꯠꯀꯦꯅ ꯑꯩ ꯐꯤ ꯁꯦꯠꯆꯜꯂꯤꯉꯩꯗ ꯅꯝꯁꯤꯜ ꯊꯝꯃꯝꯕꯗ ꯐꯤ ꯂꯣꯏꯁꯜꯂꯣꯏꯔꯛꯄꯗ ꯐꯣꯟ ꯆꯥꯔꯖ ꯊꯜ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯠꯁꯨ ꯈꯔ ꯋꯥꯡꯕꯗꯤ ꯌꯦꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯝ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯣ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯦꯝꯁꯪ A36ꯅꯦ 45 ꯋꯥꯠꯀꯤ ꯔꯤꯌꯦꯜꯃꯤ ꯆꯥꯔꯖꯔꯅ ꯆꯥꯔꯖ ꯇꯧꯕꯗ ꯇꯞꯄꯤꯁꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯃꯗꯨꯒꯤ A36ꯇꯣ ꯑꯩꯅ ꯈꯟꯕꯗ ꯃꯥꯁꯦ 25 ꯋꯥꯠ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯠ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯜꯂꯒꯁꯨ ꯑꯗꯨꯝ ꯀꯔꯦꯛꯁꯟ ꯇꯧꯊꯣꯛꯄꯤꯔꯣ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯠꯇꯣ ꯃꯥꯒꯤ ꯋꯥꯠꯇꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ 45 ꯋꯥꯠꯅ ꯆꯥꯔꯖ ꯇꯧꯔꯒꯁꯨ ꯀꯨꯏꯅ ꯆꯪꯉꯤꯕ ꯇꯞꯄꯤꯕꯁꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯐꯣꯟꯁꯤꯅ 15 ꯋꯥꯠꯇꯒꯤ ꯍꯦꯟꯅ ꯅꯠꯇ꯭ꯔꯒ 20 ꯋꯥꯠꯇꯒꯤ ꯍꯦꯟꯅ ꯃꯥꯁꯦ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ 20 ꯋꯥꯠ ꯈꯛꯇꯅꯦꯕ ꯑꯗꯨꯗꯩꯁꯤꯗ ꯑꯩꯅ 100 ꯋꯥꯠ ꯅꯝꯁꯤꯜꯂꯁꯨ 120 ꯋꯥꯠꯀꯤ ꯅꯝꯁꯤꯜꯂꯁꯨ ꯃꯥ ꯑꯗꯨꯒꯤ ꯆꯥꯡꯗ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯥꯒꯤ ꯉꯁꯥꯏꯒꯤ 15 ꯋꯥꯠꯇꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯆꯪꯒꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯥꯒꯤ ꯋꯥꯠꯇꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯔ ꯇꯞꯄꯤꯅꯤ 45 ꯋꯥꯠ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒ
ꯇꯞꯄꯒꯤ ꯃꯔꯝꯁꯦ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯉꯁꯥꯏꯒꯤ ꯆꯥꯔꯖ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯔꯖꯤꯡ ꯀꯦꯕꯜꯗꯣ ꯃꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯐꯠꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯀꯨꯏꯅ ꯆꯪꯕ ꯌꯥꯎꯏꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯆꯥꯔꯖꯔꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯀꯝꯄꯅꯤ ꯑꯃꯅ ꯃꯥꯅ ꯄꯨꯊꯣꯛꯏꯕ ꯆꯥꯔꯖꯔꯗꯣ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯔꯗꯋꯦꯌꯔ ꯅꯠꯇ꯭ꯔꯒ ꯁꯣꯐꯋꯦꯌꯔꯒꯤ ꯃꯥꯒꯤ ꯀꯟꯐꯤꯒꯨꯔꯦꯁꯟꯗꯣ ꯑꯗꯨ ꯀꯟꯐꯤꯒꯨꯔꯦꯁꯟꯁꯦ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯒꯤ ꯀꯩꯅꯣꯗꯨꯒ ꯃꯥꯟꯅꯗꯕꯅꯤꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯑꯣꯔꯤꯖꯤꯅꯦꯜ ꯃꯁꯥꯒꯤ ꯀꯝꯄꯅꯤꯒꯤ ꯀꯩꯅꯣꯗꯨꯅ ꯆꯥꯔꯖ ꯇꯧꯕꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯗꯁꯨ ꯃꯥꯟꯅꯔꯣꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏ ꯊꯥꯔꯤꯁꯦ ꯑꯩ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯈꯤꯕꯅꯣ ꯆꯞ ꯆꯥꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯡ ꯀꯩꯅꯣꯗꯒꯤ ꯍꯧꯕ ꯃꯥꯜꯂꯦ 6 ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯕ ꯃꯥꯜꯂꯦ 6 ꯇꯥꯔꯝꯗꯥꯏꯗ ꯑꯗꯣ ꯑꯩ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ 37 ꯃꯤꯅꯤꯠ ꯈꯛꯇꯪ ꯁꯨꯔꯤꯀꯣ ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯒꯨꯝꯕ 1 hour ꯑꯩ ꯂꯥꯏꯚꯁꯦ ꯇꯧꯒꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯗꯒꯤ ꯍꯦꯟꯊꯅ ꯆꯣꯟꯊꯅꯗꯤ ꯑꯩ ꯇꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝꯕꯨꯗꯤ ꯌꯥꯝ ꯂꯩꯔꯤ 30 40 20 ꯃꯤꯅꯤꯠꯁ ꯍꯦꯟꯅ ꯂꯩꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯔꯤꯃꯥꯏꯟ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯕ ꯂꯩꯕꯗꯣ ꯑꯗꯨꯃꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯀꯦ ꯂꯣꯏꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯧꯅ ꯆꯪꯂꯛꯄ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯂꯥꯏꯐꯁꯤꯗꯩꯁꯤꯗ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯅꯧꯅ ꯆꯪꯂꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯑꯗꯩ ꯍꯥꯏꯅꯤꯡꯕ ꯑꯗꯩꯗꯤ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯑꯣꯏꯇꯥꯔꯁꯨꯀꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯣꯠ ꯋꯥꯈꯜ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯅꯥꯎꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯥꯏ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯃꯔꯤꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯔꯤꯅꯤ ꯃꯔꯤꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯏꯇꯣꯟ ꯇꯣꯟꯕꯁꯤ ꯏꯆꯟꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯅꯨꯄꯥ ꯑꯍꯨꯝꯁꯤꯗ ꯑꯩꯅ ꯑꯅꯤ ꯁꯨꯕꯅꯤ ꯐꯣꯟ ꯑꯅꯧꯕ ꯌꯥꯝ ꯂꯣꯟꯆ ꯇꯧꯗꯣꯔꯦ ꯃꯌꯥꯝ ꯐꯣꯟ ꯂꯩꯗꯣꯏꯒꯤ ꯉꯥꯏꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯃꯦ ꯖꯨꯟ ꯊꯥꯁꯤꯗꯩꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯖꯨꯂꯥꯏ ꯂꯩꯔꯒ ꯑꯣꯒꯁ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯐ꯭ꯔꯤꯗꯝ ꯁꯦꯜ ꯂꯥꯛꯑꯅꯤ ꯑꯣꯐꯔꯒ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯁꯦꯜ ꯃꯊꯪ ꯃꯊꯪ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯍꯣꯂꯤ ꯁꯦꯜꯒꯨꯝꯕꯁꯦ ꯂꯩꯔꯀꯥꯟꯗ ꯁꯝꯃꯔ ꯁꯦꯜ ꯑꯗꯩ ꯁꯝꯃꯔ ꯁꯦꯜꯁꯤꯗꯒꯤ ꯑꯗꯨꯒꯤ ꯃꯔꯛ ꯊꯥ ꯑꯅꯤ ꯑꯍꯨꯝꯗꯤ ꯀꯥꯟꯅꯕꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯗꯤꯁꯦꯝꯕꯔ ꯐꯥꯎꯁꯤꯗꯤ ꯑꯗꯨꯝ ꯃꯔꯤ ꯃꯔꯤ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯗꯤꯋꯥꯂꯤꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯊꯪ 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 ꯂꯥꯛꯑꯅꯤ ꯑꯦꯁ ꯊꯥꯗꯣꯏꯁꯅ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯊꯥꯗꯣꯏꯁꯅ ꯆꯥꯛ ꯉꯁꯤꯁꯨ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯩ ꯀꯨꯏꯅ ꯌꯥꯎꯖꯔꯔꯣꯏ ꯍꯥꯏ ꯍꯣꯏ ꯊꯥꯗꯣꯏꯁꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯆꯤꯟꯕ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯒꯗꯕ ꯂꯩꯔꯁꯨ ꯑꯗꯨ ꯅꯣꯏ ꯄꯥꯔꯇꯤꯒꯤ ꯂꯥꯏꯠ ꯃꯐꯝꯗꯣ ꯏꯁꯩ ꯊꯥꯐꯝ ꯁꯤꯅꯦꯃꯥ ꯀꯩꯅꯣ ꯌꯦꯡꯐꯝꯗꯣ ꯑꯗꯨꯗ ꯆꯠꯇꯧꯕ ꯃꯥꯜꯂꯤ ꯅꯪꯒꯤꯁꯦ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯐꯖꯅ ꯀꯥꯏꯊꯣꯛꯄ ꯂꯩꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯅꯤꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯒ ꯊꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯑꯃ ꯄ꯭ꯂꯦ ꯇꯧꯔꯒ ꯌꯦꯡꯍꯜꯂꯒ ꯃꯌꯥꯝꯗ ꯐꯣꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯇꯣꯄꯤꯛꯁꯦ ꯗꯤꯁꯀꯁ ꯇꯧꯔꯒ ꯑꯗꯨꯝ ꯅꯩꯅꯔꯒ ꯂꯩꯕ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯆ ꯄꯤ ꯄꯕꯤꯂꯤꯌꯟ ꯂꯦꯞꯇꯣꯞꯁꯤ ꯑꯣꯏꯅꯥꯝ ꯅꯤꯡꯊꯦꯝꯁꯤꯡꯅ ꯄꯕꯤꯂꯤꯌꯟ ꯂꯦꯞꯇꯣꯞꯁꯤ 60-70Kꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯑꯐꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏ ꯍꯣꯏ ꯑꯩꯆ ꯄꯤ ꯄꯕꯤꯂꯤꯌꯟ ꯑꯗꯨꯝ ꯐꯩ ꯂꯨꯄꯥ 70-80 ꯆꯥꯡꯗ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯣ ꯀꯩꯅꯣꯗꯣ ꯀꯟꯐꯤꯒꯨꯔꯦꯁꯟꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝ
liabada hai tare ko minimum level da i3 11 12 generation gumbadudi palising thangani full range da dum phangye ko do I jiki 60 70 yo ta de i5 10 generation gumbadai ta da ba aduga keno do khoi memory do adu SSD oiba aduga masagi tongan ba graphic card yauba adum ba khara configuration to SSD oiba sina kana ba sina kaino ai kana khoi phone da yau si SSD ngatani ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯀꯨꯝꯕꯗ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯍꯥꯟꯅꯒꯤ HD ꯑꯗꯨꯝꯕꯗꯤ ꯂꯩꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯀꯨꯝꯕꯁꯦ ꯕꯨꯠ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯗꯅ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯕꯨꯠ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯔꯤꯗ ꯔꯥꯏꯠ ꯇꯧꯕꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯗꯁꯦ SSDꯅ ꯍꯦꯟꯅ ꯌꯥꯝ ꯊꯨꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕ SSD ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯩꯗꯤ ꯔꯦꯝ ꯈꯔ ꯆꯥꯎꯕ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯑꯗꯩ ꯆꯥꯎꯕꯇ ꯅꯠꯇꯅ ꯑꯃꯨꯛꯀ ꯑꯃꯨꯛꯁꯨ ꯑꯞꯒ꯭ꯔꯦꯗꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯞꯒ꯭ꯔꯦꯗ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯅ ꯃꯁꯤꯒꯤ ꯔꯦꯝꯁꯦ ꯑꯩꯉꯣꯟꯗ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯊꯕꯛꯁꯤꯒ ꯆꯥꯟꯅꯔꯛꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯟꯇꯣꯛꯑꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯗꯨꯁꯨ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯐꯩ ꯏꯕꯨꯡꯗ ꯄꯥꯔꯤ ꯂꯥꯏꯚ ꯊꯥꯔꯤ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯊꯥꯗꯣꯏꯁꯤꯅ ꯑꯗꯨꯅꯤꯗ ꯅꯣꯏ ꯏꯁꯩ ꯇꯥꯐꯝ ꯑꯗꯣꯝꯗ ꯆꯠꯇꯧꯕ ꯌꯥꯝ ꯃꯥꯟꯕ ꯅꯣꯏ ꯀꯥꯡꯕꯨ ꯉꯥꯏꯔꯝꯃꯅꯤꯀꯣ ꯅꯣꯏ ꯏꯁꯩ ꯇꯥꯐꯝꯗ ꯌꯥꯝꯅ ꯅꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯏꯕꯨꯡꯒꯤꯁꯨ ꯌꯥꯎꯅꯤꯡꯕ ꯑꯗꯨꯅ ꯆꯦꯜꯂ ꯌꯥꯎꯒꯦ ꯍꯥꯏ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯔꯔꯣꯏꯀꯣ ꯃꯥꯒꯤꯗꯤ ꯀꯩꯅꯣꯒꯤꯗꯤ ꯌꯥꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯊꯥꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯀꯣꯟꯅ ꯁꯛ ꯌꯥꯔꯁꯨ ꯌꯥꯅꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛꯇꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯄꯨꯡꯁꯦ ꯑꯀꯛꯅꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯑꯃꯃꯨꯛ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯤꯁꯦ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤ ꯆꯥꯡꯁꯤꯗꯩꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯕ ꯉꯝꯃꯗꯤ ꯃꯇꯝ ꯍꯦꯟꯅ ꯀꯥꯏꯊꯣꯛꯄ ꯉꯝꯃꯒꯗꯤ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯐꯖꯅ ꯑꯣꯏꯔꯀꯥꯟꯗꯗꯤ ꯄꯨꯔꯥ 24 ꯑꯋꯥꯔꯁꯤ ꯗꯦꯗꯤꯀꯦꯠ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯩꯗꯤ ꯔꯤꯚ꯭ꯌꯨ ꯇꯧꯔꯕꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯇꯣꯄꯤꯛ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯗꯤꯁꯀꯁꯄꯨ ꯇꯧꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯑꯣꯟꯁꯤꯟꯕ ꯉꯝꯅꯕ ꯈꯜꯂꯤ ꯑꯗꯨꯗ ꯈꯟꯕꯗꯨꯗꯁꯨ ꯊꯃꯣꯏ ꯂꯣꯟꯊꯣꯛꯄ ꯌꯥꯅꯕꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯁꯤꯌꯔ ꯇꯧꯕꯤꯕ ꯆꯦꯅꯦꯜꯁꯦ ꯈꯪꯗꯕ ꯃꯤꯗ ꯁꯤꯌꯔ ꯇꯧꯁꯟꯕꯤꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯤ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯅꯪꯗꯤ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯅꯍꯥꯟꯁꯨ ꯂꯥꯛꯑꯦ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯆꯪꯉꯦ ꯑꯗꯨꯒ ꯏꯁꯩ ꯊꯥ ꯂꯩꯔꯝꯃꯦꯀꯣ ꯑꯗ ꯑꯩ ꯆꯪꯉꯝꯃꯤ ꯑꯇꯣꯞꯄ ꯑꯃꯗꯁꯨ ꯆꯪꯉꯝꯃꯤ ꯑꯗꯒꯤ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯥꯛꯑꯝꯃꯦ ꯊꯦꯡꯅꯗꯕ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯍꯣꯏ ꯉꯔꯥꯡꯕꯨꯗꯤ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯏꯁꯩ ꯈꯜꯂꯛꯑꯣ ꯐꯖꯕ ꯏꯁꯩ ꯑꯃ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯈꯟꯒꯦ ꯉꯁꯤꯗꯤ ꯑꯩ ꯆꯪꯉꯒ ꯏꯁꯩ ꯑꯃ ꯈꯟꯒꯦ ꯑꯗꯣ ꯑꯩꯅ ꯈꯟꯕ ꯏꯁꯩꯗꯣ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯣꯏꯕ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯐꯖꯕ ꯑꯃꯗꯤ ꯈꯟꯖꯦ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯃꯠꯇ ꯅꯠꯇꯦ ꯃꯌꯥꯝ ꯈꯟꯕ ꯌꯥꯏ ꯑꯗꯣ ꯈꯜꯂꯅꯤ ꯁꯣꯏꯗꯅ ꯊꯥꯔꯛꯅꯕ ꯅꯣꯏ ꯊꯥꯔꯛꯎꯀꯣꯅ ꯊꯥꯔꯛꯅꯕ ꯈꯔ ꯍꯥꯏꯌꯨ ꯑꯗꯣ ꯑꯩꯅ ꯈꯜꯂꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯈꯔ ꯑꯔꯤꯕꯒꯨꯝꯕ ꯑꯣꯏꯔꯛꯑꯗꯤ ꯅꯣꯏ ꯇꯥꯕꯗ ꯑꯃꯨꯛ ꯇꯥꯅꯤꯡꯗꯕ ꯄꯣꯛꯂꯛꯇꯅꯀꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯏꯕꯨꯡ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯗꯕꯅꯤꯀꯣ ꯅꯣꯏꯒꯤ ꯃꯐꯝꯗꯨꯗ ꯑꯗꯣ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯗꯨꯗ ꯏꯁꯩꯗꯣ ꯑꯩ ꯈꯜꯂꯛꯑꯒꯦ ꯑꯩꯅ ꯈꯜꯂꯛꯄ ꯏꯁꯩꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ ꯅꯨꯡꯉꯥꯏꯕ ꯏꯁꯩꯗꯤ ꯑꯣꯏꯗꯣꯏꯅꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩꯒꯤ ꯁꯤ ꯂꯥꯏꯚꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ 45 ꯃꯤꯅꯤꯠꯃꯨꯛꯇ ꯁꯨꯔꯦ ꯑꯩ ꯉꯥꯏꯍꯥꯛ 15-20 ꯃꯤꯅꯤꯠꯁꯀꯨꯝꯕꯗꯤ ꯑꯩ ꯁꯤꯗ ꯂꯥꯏꯚ ꯇꯧꯈꯤꯅꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗꯀꯣ ꯆꯥꯛ ꯆꯥꯅ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯌꯥꯅꯕꯀꯣ ꯁꯣꯏꯗꯅ ꯂꯥꯛꯑꯗꯕꯅꯤ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯏ ꯐꯥꯏ ꯁꯤꯝ ꯍꯥꯞꯄ ꯑꯝꯇ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯌꯨꯁ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯣ ꯋꯥꯏ ꯐꯥꯏ ꯁꯤꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏ ꯁꯤꯝꯗꯣ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯐꯤꯖꯤꯀꯦꯜ ꯁꯤꯝ ꯅꯠꯇꯕꯗꯣ ꯐꯤꯖꯤꯀꯦꯜ ꯁꯤꯝ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏ ꯁꯤꯝꯗꯣ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯀꯔꯦꯛꯁꯟ ꯇꯧꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯍꯧꯖꯤꯛ ꯁꯤꯝ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯣꯟ ꯀꯩꯄꯨ ꯄꯨꯔ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯨꯞꯅꯇꯒꯤ ꯃꯥꯗꯣ ꯐꯤꯖꯤꯀꯦꯜ ꯁꯤꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯈꯦꯠꯅꯕꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯥꯁꯨ ꯁꯤꯝꯒꯤ ꯆꯤꯞꯇꯣ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯄꯁꯤ ꯆꯞ ꯆꯥꯔꯦ ꯀꯣꯏꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯒ ꯁꯦꯝꯃꯒ ꯊꯝꯃꯤꯁꯦꯕꯀꯣ
ꯑꯩ ꯊꯥꯒꯠꯂꯛꯑꯗꯕꯅꯤ ꯍꯟꯗꯛ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯍꯧꯔꯒ ꯁꯦꯇꯔꯗꯦ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯦ ꯁꯣꯏ ꯊꯥꯒꯠꯂꯛꯑꯗꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯃꯥꯡꯖꯕꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯏꯕꯨꯡ ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ ꯂꯥꯛꯑꯣꯀꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯗꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯝꯃꯣ ꯂꯥꯡꯉꯒ ꯏꯁꯩ ꯊꯥꯔꯒ ꯖꯒꯣꯏ ꯁꯥꯗꯅ ꯀꯩꯅꯣ ꯇꯧꯅ ꯏꯁꯩ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯂꯩꯔꯝꯃꯣ ꯑꯩꯅ ꯆꯪꯉꯛꯄꯗ ꯏꯁꯩ ꯐꯖꯕ ꯇꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯎꯔꯨꯕꯗ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯎꯔꯨꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯗꯣ ꯏꯁꯩ ꯇꯥꯔꯒ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯅꯕꯀꯣ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ ꯂꯥꯛꯑꯗꯕꯅꯦ ꯑꯟꯗꯔ 1000 ꯃꯈꯥꯗ ꯍꯥꯏ ꯐ꯭ꯔꯤ ꯐꯥꯏꯌꯔꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯏ ꯐꯥꯏ ꯁꯤꯝ ꯍꯥꯞꯄ ꯋꯥꯏ ꯐꯥꯏ ꯁꯤꯝ ꯍꯥꯞꯄ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯐꯖꯅ ꯆꯞ ꯆꯥꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐ꯭ꯔꯤ ꯐꯥꯏꯌꯔ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯑꯣꯏꯗꯣꯏꯔꯥ ꯐꯣꯟ ꯑꯣꯏꯗꯣꯏꯔꯥ ꯁꯤꯝ ꯍꯥꯞꯄ ꯍꯥꯏꯁꯦ ꯋꯥꯏ ꯐꯥꯏ ꯁꯤꯝ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗꯅꯦꯕ ꯑꯩꯅ ꯈꯤꯇꯪ ꯆꯃꯝꯅꯕ ꯂꯩꯔꯤꯁꯦ ꯂꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄꯣꯜꯗ ꯅꯝꯃꯤ ꯏꯁꯤꯡꯁꯤꯀꯣ ꯃꯌꯥꯝꯅ ꯄꯣꯜ ꯇꯧꯔꯛꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯇꯧꯅꯤ ꯍꯥꯏ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯑꯗꯨꯝ ꯍꯝꯃꯝꯃꯣ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯁꯟꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯧꯅꯤ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤꯀꯣ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯨꯔꯛꯄ ꯄꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯏꯠꯁ ꯃꯤ ꯕꯦꯕꯤ ꯅꯤꯀꯤꯇꯥ ꯍꯥꯏ ꯕꯦꯕꯤ ꯅꯤꯀꯤꯇꯥ ꯍꯥꯏ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯃꯦꯟꯗꯤ ꯌꯥꯝ ꯂꯣꯏ ꯇꯧꯔꯛꯏꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟ ꯏꯔꯛꯏꯕ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯏꯕꯁꯤꯡꯁꯦ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯑꯣꯏꯅ ꯍꯪꯉꯒꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯇꯀꯣ ꯑꯗꯣꯝꯁꯦ ꯀꯩ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯤꯡꯒ ꯉꯁꯥꯏꯒꯤ ꯃꯤꯡ ꯀꯣꯟꯅꯅ ꯏꯕꯗꯤ ꯌꯥꯎꯔꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯌꯥꯝꯕ ꯁꯌꯥꯝꯃꯩꯕꯝ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯃꯣꯏꯗꯤ ꯃꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯗꯅꯀꯣ ꯑꯗꯣ ꯃꯤꯡ ꯌꯥꯎꯗꯕꯁꯤꯡꯁꯨ ꯃꯤꯡꯒ ꯂꯩꯐꯝꯒꯗꯣ ꯇꯥꯛꯊꯣꯛꯄ ꯌꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯒꯗꯤ ꯃꯤꯡꯗꯨꯒ ꯂꯩꯐꯝꯗꯨꯒ ꯁꯤꯗꯩꯅꯦꯅ ꯑꯃꯃꯝꯇꯪ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯏꯁꯟꯕꯤꯔꯛꯎꯅꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯀꯣ ꯇꯥꯛꯊꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯄꯔꯁꯣꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯍꯦꯛꯇ ꯃꯐꯝ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯦꯛꯇ ꯄꯪꯉꯥꯏ ꯍꯥꯏꯗꯣꯛꯄꯁꯤꯀꯣ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯄꯥꯝꯗꯦ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯃꯗꯨ ꯍꯥꯏꯗꯣꯛꯇꯕꯗ ꯑꯩꯗꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯩꯅꯦꯍꯦ ꯏꯌꯥꯝꯕ ꯁꯌꯥꯝꯃꯩꯕꯝꯅ ꯏꯌꯥꯝꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡꯁꯦ ꯑꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯛꯑꯝꯃꯦ ꯂꯤꯂꯣꯡ ꯆꯥꯖꯤꯡꯒꯤꯗ ꯀꯣꯂꯦꯖ ꯑꯃ ꯂꯩꯕꯗꯣ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯦ ꯂꯤꯂꯣꯡ ꯆꯥꯖꯤꯡꯒꯤꯗꯣ ꯃꯃꯥꯡꯗ ꯂꯝꯄꯥꯛ ꯑꯆꯧꯕꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯀꯣꯂꯦꯖꯇꯨꯗꯩꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯣꯞꯕꯣꯜꯗꯣ ꯁꯥꯟꯅꯔꯝꯃꯦꯕ ꯁꯥꯟꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯍꯦꯛꯇ ꯀꯩꯅꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇꯥꯏꯞꯇ ꯁꯥꯟꯅꯔꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯁꯥꯟꯅꯔꯤꯀꯣ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕ ꯂꯥꯛꯄ ꯑꯗꯩ ꯃꯣꯏꯗ ꯂꯥꯛꯃꯤꯟꯅꯕ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯥꯟꯅꯕ ꯌꯥꯎꯕ ꯄ꯭ꯂꯦ ꯑꯃꯅꯤ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯦꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯂꯦꯖꯀꯤ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯇꯨꯗꯀꯣ ꯔꯤꯖꯅꯦꯜ ꯀꯣꯂꯦꯖ ꯆꯨꯝꯃꯦ ꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯔꯤꯖꯅꯦꯜ ꯀꯣꯂꯦꯖꯇꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈꯤꯕ ꯃꯤꯡꯗꯣ ꯑꯗꯨꯒꯤꯗꯨꯗ ꯁꯥꯟꯅꯕ ꯂꯥꯛꯄꯅꯦ ꯑꯗꯨ ꯑꯩ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯖꯒꯥꯗꯨꯗꯤꯀꯣ ꯑꯗꯥꯏꯋꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ ꯑꯗꯨ ꯀꯣꯂꯦꯖꯀꯤ ꯍꯧꯖꯤꯛꯀꯤ ꯂꯝꯄꯥꯛꯇꯨꯒꯤ ꯃꯅꯤꯡꯗ ꯎ ꯄꯔꯦꯡ ꯄꯔꯦꯡꯒ ꯍꯧꯔꯒ ꯑꯗꯥꯏꯋꯥꯏꯗꯒ ꯐꯝꯗꯅ ꯑꯗꯩꯗꯤ ꯒꯥꯔꯤꯒ ꯁꯥ ꯂꯩꯔꯝꯕꯗꯨꯏ ꯃꯊꯛꯇꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯩ ꯀꯣꯂꯦꯖ ꯃꯅꯨꯡꯗꯨꯗꯁꯨ ꯀꯔꯤꯅꯣ ꯑꯃꯈꯛꯀꯤ ꯑꯦꯛꯖꯥꯝ ꯑꯃꯈꯛꯀꯤꯅꯤ ꯀꯥꯎꯔꯦ ꯑꯗꯨ ꯁꯦꯟꯇꯔ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅꯁꯨ ꯂꯥꯛꯑꯝꯃꯦ
Free Fire se mana iba comment se amu retract tawre natragana block tawre nang hainingi do kaino Free Fire fazana dum iro comment tu da kari karamba paba yengba yadaba wari yaw baira block laigera du di khangre ko nang hainingi dum kasu no laitana hayo aiko yumgi maning ne hai hoi adune as dai wai do ai la me ai khangjai hai tare ko adu lakpadi lambi uti ani somna kan main road dagi su lakpa su myam yawre agi keno rom dagi MU rom dagi ko aduga aina ayamba lakpadi hoigi nambol gi keno do khori phaba hoi khori phaba mamang da haijalak lambi do mai raw ta ga lambi da ayamba yam phawsale natragana somna kan khar langkhalaga kodong pi rom dagi yang thang tar ga mai lambi ma lei daine adui lambi du dei change adu adumai toroga lakhi Pio Berta Longjamna good evening inau relative ama nabagi hospital da leiri hai yamba good evening akhoi ana yek yawrak pai base yam nuai haidi nong su nungai taba wakhal ju wa ba aduga tobam sabam khangdabado aduna na wakhal da su nungai taba pokpane aduna hospital da lei haidu kari ka sukam hospital lei no kari ona na no haibe ya ba leiraga di haidok piro adum mari watai sana boina ko aduga kai mai tawno du khangjani aduga khara thuna na ba pha ba oirasano ai mai khede su ai shorda ko akoi gi taibang sem mo pu da ina su tonggi mari mata saina tei kana na ba yaw sin do khara thuna pha ba oirasano ai nai nijari hai tare na ai yaw ko sam nuai tamni wakhal jam nuai yam sontha bane hai tare mamang tha makai tha muki mamang da akoi gi akoi ba na ba akoi ba na ꯑꯩꯈꯣꯏ ꯃꯥ ꯁꯦꯕꯥ ꯇꯧꯕꯅꯦꯅ ꯆꯠꯂꯒ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯅꯥꯁꯜꯂꯛꯑꯕ ꯑꯩꯈꯣꯏ ꯕꯥꯁꯨ ꯑꯩꯈꯣꯏ ꯃꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯔꯗ ꯑꯃꯃꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ ꯑꯗꯨꯅ ꯑꯅꯥꯕ ꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯝ ꯋꯥꯕꯅꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯁꯣꯟꯊꯕꯅꯦ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯀꯗꯕ ꯂꯩꯔꯒꯗꯤ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯈꯪꯅꯁꯤ ꯍꯥꯏ ꯌꯥꯝꯕꯅ ꯍꯣꯏ ꯁꯣꯏꯗꯅ ꯏꯌꯥꯝꯕ ꯑꯩ ꯈꯪꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯀꯗꯥꯏꯗꯩꯅꯣꯗꯣ ꯑꯩ ꯈꯪꯗꯦꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯋꯥꯏꯋꯥꯏꯗꯩꯅꯤ ꯍꯥꯏꯇꯥꯔꯦ ꯈꯪꯉꯕꯅꯤꯅ ꯑꯩꯅ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗꯨꯗ ꯂꯥꯛꯀꯗꯧ ꯂꯩꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯩ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯑꯣꯏꯔꯁꯨ ꯊꯛꯃꯤꯟꯅꯔꯒꯀꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯅꯤ ꯑꯩ ꯇꯟꯖꯥ ꯐꯪꯕ ꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯕ꯭ꯔꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯋꯥꯏꯐꯥꯏ ꯔꯥꯎꯇꯔ ꯁꯤꯝ ꯍꯥꯞꯂꯒ ꯌꯨꯁ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯗꯨꯅꯤ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ JioFi ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯏꯌꯥꯔꯇꯦꯜ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯗꯨꯗ ꯁꯤꯝ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯔꯥꯎꯇꯔ ꯍꯥꯏꯁꯦ ꯑꯗꯨꯗ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯦꯅꯤ ꯃꯐꯝꯗ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯕꯅꯦ JioFiꯒ ꯂꯩꯗꯣꯀꯣ JioFi ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤꯗꯁꯨ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯅꯥꯛꯇꯗꯤ ꯂꯩꯇ꯭ꯔꯦ ꯎꯠꯄꯗꯤ ꯉꯝꯃꯔꯣꯏ ꯂꯩꯇ꯭ꯔꯦ ꯏꯅꯥꯛꯇ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯝ ꯂꯨꯄꯥ 1,000ꯒ ꯆꯥꯇ꯭ꯔꯨꯛ ꯑꯗꯥꯏꯅꯒ ꯐꯪꯕꯅꯤꯀꯣ ꯑꯗꯨꯒꯤ ꯆꯥꯡ 1,000ꯒꯤ ꯆꯥꯡ ꯑꯦꯌꯥꯔꯇꯦꯜꯒꯤꯁꯨ ꯂꯩꯕꯅꯤ ꯖꯤꯑꯣꯒꯤꯁꯨ ꯂꯩꯕꯅꯤ ꯑꯅꯤꯗꯨꯗ ꯈꯜꯂꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯗ ꯁꯤꯝꯁꯦ ꯀꯝꯄꯅꯤ ꯑꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯌꯥꯝ ꯐꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯅꯦꯠꯋꯥꯛ ꯐꯖꯅ ꯐꯪꯕ ꯐꯪꯗꯕꯩ ꯃꯈꯥ ꯌꯥꯝ ꯗꯤꯄꯦꯟ ꯑꯣꯏꯔꯦꯀꯣ ꯁꯤꯝꯅ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯄꯥꯏꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅꯇꯒꯤ ꯃꯥꯅ ꯐꯣꯟ ꯅꯠꯇꯦ ꯑꯇꯣꯞꯄ ꯗꯤꯚꯥꯏꯁ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯋꯥꯏꯐꯥꯏ ꯊꯥꯗꯣꯛꯏ ꯍꯥꯏꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯅꯤꯗꯨꯃꯛꯇ ꯑꯃ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ ꯑꯗꯨ ꯃꯃꯜꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯌꯥꯝ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯦ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯆꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯆꯥꯎꯗꯣꯏꯅꯤꯀꯣ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯆꯥꯎꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯑꯕꯅꯤ ꯁ꯭ꯋꯥꯏ ꯄꯤꯁꯛ ꯄꯤꯛꯄꯅꯦꯕ ꯊꯦꯡꯛ ꯌꯨ ꯔꯤꯝꯁꯇ ꯅꯨꯡ ꯂꯩꯕꯩꯅ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯔꯤꯃꯈꯩ ꯃꯣꯕꯥꯏꯜ ꯁ꯭ꯇꯣꯔ ꯈꯔ ꯆꯠꯂꯒ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯑꯣ ꯀꯩꯅꯣ ꯇꯧꯕ ꯔꯤꯝꯁꯇ ꯂꯩꯕ ꯅꯨꯡ ꯂꯩꯕꯒꯤ ꯀꯦꯁꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯅꯨꯡ ꯂꯩꯕꯒꯤ ꯀꯦꯁ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯇꯧꯒꯗꯕꯒꯤ ꯐꯤꯕꯝ ꯂꯩꯔꯒꯅ ꯑꯣꯄꯔꯦꯁꯟꯒꯨꯝꯕ ꯇꯧꯊꯣꯛꯑꯒ ꯑꯗꯨꯝ ꯐꯔꯅꯤ ꯅꯨꯡꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯤꯍꯣꯜ ꯁꯔꯖꯔꯤꯒꯨꯝꯕ ꯇꯧꯔꯒ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯕ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ
ꯇꯧꯕꯁꯨ ꯌꯥꯔꯦ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯤꯗꯥꯛꯁꯦ ꯅꯨꯡ ꯀꯥꯏ ꯍꯥꯏꯁꯦ ꯃꯗꯨꯁꯨ ꯐꯕ ꯂꯩꯕꯅꯤꯀꯣ ꯆꯥꯅꯔꯨꯔꯒꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯅꯥꯕ ꯑꯌꯦꯛꯄ ꯊꯤꯟꯕ ꯂꯦꯡꯕꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯗꯨ ꯉꯥꯏ ꯂꯩ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯀꯩꯅꯣꯗꯨ ꯂꯥꯛꯀꯗꯣꯏꯅꯤ ꯑꯣꯞꯁꯟꯁꯤ ꯗꯣꯛꯇꯔꯗ ꯆꯠꯄꯁꯤꯅꯗꯤ ꯑꯣꯞꯁꯟꯁꯤ ꯌꯥꯝꯅ ꯏꯟꯁꯇꯦꯟꯠ ꯑꯣꯏꯕ ꯔꯤꯂꯤꯞ ꯐꯪꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯨꯝ ꯈꯔ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯔꯤꯝꯁꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯐꯥꯎꯕ ꯉꯥꯛꯇꯅꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡꯅ ꯀꯩꯅꯣꯁꯤꯡ ꯗꯣꯛꯇꯔꯁꯤꯡꯅ ꯔꯤꯝꯁꯇ ꯂꯩꯕ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯀꯩꯀꯩꯁꯤꯡꯁꯦ ꯂꯣꯏꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯝꯁ ꯇꯝꯃꯒ ꯆꯠꯈꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯝꯗ ꯗꯣꯛꯇꯔ ꯂꯩꯔꯤꯁꯤꯡꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯩꯔꯦ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯇꯥꯛꯂꯛꯄ ꯑꯣꯖꯥꯁꯤꯡ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯣ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯆꯦꯅꯦꯜꯁꯦ ꯊꯨꯅ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯒ꯭ꯔꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯥꯟꯅꯕ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯣ ꯑꯩꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯑꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯑꯒꯗꯤ ꯃꯗꯨ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯁꯣꯏꯗꯅ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯍꯣꯠꯅꯅꯕ ꯇꯧꯔꯤ ꯇꯧꯁꯨ ꯇꯧꯒꯅꯤ ꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯨ 5G ꯌꯥꯕ꯭ꯔꯣ ꯔꯨꯇꯔꯗ ꯁꯤꯝ ꯍꯥꯞꯄꯒ ꯍꯥꯏꯌꯦ ꯚꯤꯚꯤꯌꯟ ꯁꯨꯈꯥꯝꯅ ꯇ꯭ꯔꯨ 5G ꯁꯦ ꯃꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯥꯞꯄꯤꯕ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ 5G ꯂꯣꯏꯅ ꯑꯗꯨ 4G ꯃꯥꯒꯤ ꯃꯦꯆꯤꯟ ꯗꯤꯚꯥꯏꯁ ꯑꯩ ꯋꯥꯈꯟꯗ 4G ꯈꯛꯇꯪ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯂꯦꯇꯦꯁ ꯑꯣꯏꯕ ꯖꯤꯑꯣ 5ꯒꯨꯝꯕ ꯑꯅꯧꯕ ꯊꯣꯛꯄ ꯂꯩꯔꯒꯗꯤ ꯃꯗꯨꯗ 5G ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯒꯤ ꯖꯤꯑꯣ 5 ꯅꯠꯇ꯭ꯔꯒꯅ ꯑꯦꯌꯔꯇꯦꯜ ꯐꯥꯏꯕꯔꯒꯤ ꯀꯩꯅꯣ ꯑꯦꯌꯔꯇꯦꯜꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯕ ꯃꯆꯥ ꯑꯃ ꯂꯩꯗꯣ ꯃꯣꯏꯗꯤ 4G ꯑꯣꯏꯅꯦꯅ ꯈꯜꯂꯦ 5Gꯗꯤ ꯂꯩꯔꯣꯏ ꯄ꯭ꯂꯥꯟꯗꯗꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯦꯆꯤꯟꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯗꯤꯚꯥꯏꯁꯇꯨꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗ꯭ꯔꯒꯗꯤ 5Gꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯃꯗꯨ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯣ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯊꯥꯒꯠꯄꯗ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯥꯝꯕꯒꯤ ꯋꯥꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯅꯤꯗꯨꯗ ꯍꯣꯏ ꯑꯅꯤꯗꯨꯗ ꯀꯔꯤ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯧꯖꯤꯛ ꯍꯪꯅꯈꯤꯕ ꯀꯣꯏꯁꯟ ꯑꯃ ꯚꯤꯚꯤꯌꯟ ꯁꯨꯈꯥꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯁꯨ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯖꯤꯑꯣ 5 ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯑꯣꯏꯕ ꯚꯔꯖꯟꯁꯤꯗ ꯀꯔꯤꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯔꯝꯕ ꯄ꯭ꯂꯥꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯑꯦꯌꯔꯇꯦꯜꯗꯅ ꯀꯔꯝꯕ ꯅꯦꯠꯋꯥꯔꯛꯀꯤ ꯕꯦꯟꯁꯤꯡꯗ 4Gꯗꯔ 5Gꯗꯔ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯇꯧꯁꯜꯂꯛꯑꯒꯦ ꯅꯣꯠ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯦ ꯕ꯭ꯔꯣ ꯁꯦꯝꯁꯪ A35ꯇꯣ ꯄꯥꯝꯗꯦ ꯑꯗꯨꯗꯩ ꯍꯦꯟꯕ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ A35ꯇꯨꯗꯤ ꯂꯨꯄꯥ 10,000 ꯄꯤꯈ꯭ꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 1000 ꯃꯅꯨꯡꯗ ꯂꯩꯕ ꯄꯥꯝꯃꯤꯅꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯕ ꯀꯩꯅꯣꯗꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯗꯣ 13S ꯃꯗꯨꯗꯤ ꯌꯥꯝ ꯐꯁꯨ ꯌꯥꯝ ꯐꯔꯦ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯩ ꯃꯗꯨ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯩꯕꯗꯤ ꯉꯝꯃꯔꯣꯏ ꯉꯝꯈꯤꯔꯣꯏ ꯂꯩꯔꯔꯣꯏ ꯑꯗꯣ ꯃꯗꯨ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃꯅꯦꯕ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯤ ꯃꯥꯁꯦ 40,000 to 50,000 ꯃꯨꯛꯀꯤ ꯃꯌꯥ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒꯤ ꯐꯣꯟꯁꯦ 13R 13 ꯑꯗꯨꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯄ꯭ꯔꯥꯏꯁ ꯒꯦꯞꯇꯨꯗ ꯁꯣꯏꯗꯅ ꯂꯣꯟꯆ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯕꯖꯦꯠ ꯔꯦꯟꯖꯇꯣ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯂꯩꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ A36ꯁꯨ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯂꯨꯄꯥ 30,000 ꯃꯌꯥ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯏꯅꯥꯎꯒꯤ ꯐꯣꯟ ꯚꯤꯚꯣꯗꯣ ꯁꯤꯖꯤꯟꯅꯔꯕꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯍꯣꯏ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯅꯨꯡꯉꯥꯏ ꯐꯣꯟꯗꯣ ꯑꯩꯅ ꯂꯩꯔꯒ ꯑꯟꯕꯣꯛꯁꯤꯡ ꯀꯩꯀꯩ ꯇꯧꯕ ꯋꯥꯅꯤ ꯑꯩꯒꯤ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯃꯤ ꯑꯇꯣꯞꯄꯒꯤ ꯂꯩꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯤꯒꯤ ꯃꯥ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯑꯩꯅ ꯑꯟꯕꯣꯛꯁꯤꯡ ꯀꯩꯀꯩ ꯇꯧꯔꯒ ꯌꯦꯡꯉꯦ ꯑꯗꯣ ꯐꯣꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯁꯦ ꯑꯩꯅ ꯃꯣꯏꯗ ꯁꯖꯦꯁ ꯇꯧꯈ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯂꯩꯌꯣꯅ ꯑꯩꯅꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯦꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ IP69 ꯑꯣꯏꯕꯗꯣ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯁ ꯏꯁꯤꯡꯗ ꯂꯨꯞꯁꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ S21 ꯐꯦꯟ ꯑꯦꯗꯤꯁꯟꯁꯦ IP68 ꯈꯛꯇꯅꯦꯕ ꯑꯩ ꯑꯗꯨꯝ ꯐꯣꯟꯁꯦ ꯁꯥꯒꯠꯂꯛꯄ ꯂꯩꯗꯥꯏꯅꯦꯀꯣ ꯈꯔ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯥꯔꯒ ꯊꯝꯃꯨꯕ ꯂꯩꯗꯅ ꯑꯗꯩꯗꯤ ꯈꯔ ꯍꯦꯚꯤ ꯑꯣꯏꯕ ꯐꯣꯟ ꯑꯗꯩꯗꯤ ꯐꯣꯟꯒꯁꯦ ꯃꯃꯥꯏꯒꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯏꯕꯒꯤ ꯍꯨꯃꯥꯡ ꯈꯨꯅꯥꯡꯒ ꯆꯥꯔꯒ ꯃꯣꯠꯄ ꯃꯥꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯗꯤ ꯏꯁꯤꯡꯗꯒ ꯇꯣꯛꯑꯒ ꯆꯥꯝꯊꯣꯛꯄꯤꯅꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ IP68 ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤꯗ IP69 ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯐꯣꯟ ꯑꯣꯏ ꯚꯤꯚꯣ ꯅꯠꯇꯦꯀꯣ ꯑꯩ ꯁꯣꯏꯈꯔꯦ ꯚꯤꯚꯣ ꯅꯠꯇꯦ ꯔꯤꯌꯦꯜꯃꯤ P3 ꯍꯥꯏꯕ
ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯈꯪꯕꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯠ 25 ꯀꯨꯟꯁꯦ ꯍꯧꯖꯤꯟꯈꯤꯕ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯈ꯭ꯔꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯑꯃꯕꯨ ꯑꯅꯤꯕꯨ ꯆꯠꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯒꯗꯕ ꯍꯪꯕꯤꯒꯗꯕ ꯂꯩꯕꯁꯤꯡ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 4-5 ꯑꯃ ꯆꯣꯟꯊꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯩ ꯃꯇꯝ ꯁꯥꯡꯅꯗꯤ ꯍꯦꯟꯅ ꯁꯥꯡꯅꯗꯤ ꯂꯧꯔꯔꯣꯏꯒꯦ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯈꯔ ꯊꯦꯡꯅꯕ ꯑꯗꯩꯗꯤ ꯑꯩꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕ ꯄꯣꯠꯀꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯔꯤꯃꯥꯏꯟ ꯇꯧꯕꯤꯔꯛꯄꯁꯦ ꯁꯤꯒꯨꯝꯕ ꯇꯣꯄꯤꯛꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯌꯥꯝꯅ ꯄꯥꯝꯕꯗꯨꯃꯛꯁꯨ ꯑꯩꯅ ꯁꯦꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛꯁꯨ ꯃꯌꯥꯝꯅ ꯁꯤꯕꯗꯁꯨ ꯍꯦꯟꯅ ꯍꯦꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯚꯁꯦ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯋꯥꯆꯞꯇ ꯃꯤ ꯈꯔ ꯍꯥꯞꯆꯤꯜꯂꯛꯀꯦ ꯍꯣꯏ ꯏꯌꯥꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯆꯞꯇ ꯑꯩꯅ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯕꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯕ ꯈꯔ ꯌꯥꯎꯔꯤꯀꯣ ꯑꯗ ꯅꯝꯕꯔ ꯈꯔ ꯁꯦꯞ ꯇꯧꯕꯁꯤꯡꯗꯣ ꯑꯩꯅ ꯑꯦꯗꯃꯤꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯞ ꯇꯧꯗꯕ ꯂꯩꯁꯤꯡꯗꯨꯁꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩꯅ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯤꯡꯗꯣ ꯁꯦꯞ ꯇꯧꯁꯜꯂꯒ ꯑꯗꯨꯒ ꯑꯦꯗꯃꯤꯟ ꯑꯗꯨꯝ ꯍꯥꯞꯄꯒ ꯃꯌꯥꯝ ꯑꯦꯗ ꯇꯧꯁꯜꯂꯒ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯇꯣ ꯆꯥꯎꯊꯣꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯩ ꯃꯌꯥꯝꯗ ꯃꯥꯁ ꯑꯣꯏꯅ ꯃꯌꯥꯝꯗꯁꯨ ꯌꯧꯅꯕ ꯍꯦꯟꯅ ꯁꯟꯗꯣꯛꯅꯕꯗꯩ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯩ ꯈꯜꯂꯝꯕꯅꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯞꯆꯤꯟꯕꯤꯌꯨ iPhone ꯗꯦꯃꯣ ꯌꯨꯅꯤꯠꯁꯦ ꯕ꯭ꯔꯣ ꯁꯤꯕꯨ ꯑꯩ ꯊꯥꯖꯕ ꯏꯋꯥꯠ ꯋꯥꯠꯂꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏ ꯗꯦꯃꯣ ꯌꯨꯅꯤꯠꯁꯦ ꯊꯥꯖꯕ ꯋꯥꯠꯂꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯊꯣꯏꯅ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯏꯇ ꯉꯥꯏꯇ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯔꯒ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯄꯣꯠꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯈꯔ ꯇꯣꯏꯅ ꯄꯥꯏꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯨꯅꯤ ꯒꯥꯔꯤꯒꯤ ꯁꯣꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣ ꯌꯨꯅꯤꯠꯀ ꯊꯝꯕꯗꯣ ꯃꯌꯥꯝꯅ ꯇꯦꯁ ꯗ꯭ꯔꯥꯏꯚꯀꯤ ꯊꯝꯕꯗꯣ ꯑꯃꯅ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯄꯨꯊꯣꯛꯑ ꯆꯠꯂꯨꯅꯤ ꯌꯦꯡꯉꯨꯅꯤ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯗ ꯊꯧꯔꯨꯅꯤ ꯃꯌꯥꯝ ꯆꯪꯅ ꯑꯣꯠꯄ ꯄꯥꯏꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯄꯣꯠꯇꯨꯗꯤ ꯆꯞ ꯃꯥꯟꯅꯩꯅꯤ ꯑꯗꯨꯅ ꯀꯩꯁꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯄꯣꯠꯇꯣ ꯌꯥꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯕꯒꯤ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯔꯝꯕ ꯅꯠꯇ꯭ꯔ ꯌꯥꯔꯛꯇꯕ ꯌꯥꯎꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯗꯨ ꯌꯦꯡ ꯇꯥꯔꯦ ꯂꯩꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯖꯅ ꯃꯨꯟꯅ ꯑꯗꯨꯒ ꯊꯥꯖꯕ ꯋꯥꯠꯂꯦ ꯍꯥꯏꯗꯣ ꯊꯥꯖꯗꯅꯉꯥꯏ ꯃꯔꯝꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯁꯅꯥ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯌꯦ ꯊꯥꯗꯣꯏꯁꯅꯥ ꯇꯨꯝꯅꯤꯡꯕ ꯍꯥꯏꯁꯦ ꯍꯣꯏ ꯇꯨꯝꯅꯤꯡꯉꯝꯃꯅꯤꯀꯣ ꯄꯨꯡ 9-10 ꯆꯠꯂꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯇꯨꯝꯈꯤꯔꯣꯏ ꯅꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯁꯣꯏꯗꯅ ꯆꯪꯉꯛꯈꯤꯗꯣꯏꯅꯤ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯆꯪꯉꯛꯑꯅꯤ ꯆꯥꯛ ꯆꯥꯅ ꯏꯁꯩ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯑꯩꯗꯤ ꯏꯁꯩ ꯇꯥꯔꯒ ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯝꯃꯣ ꯉꯥꯏꯔꯝꯃꯣ ꯂꯥꯛꯑꯗꯕꯅꯤ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯅꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯂꯥꯛꯑꯒ ꯏꯁꯩꯗꯣ ꯇꯥꯔꯒ ꯑꯩꯅ ꯑꯄꯥꯝꯕ ꯏꯁꯩ ꯑꯃ ꯈꯜꯂꯅꯤ ꯑꯗꯨ ꯃꯣꯏꯅ ꯊꯥꯕꯤꯔꯛꯑꯒꯗꯤ ꯑꯗꯨ ꯏꯁꯩ ꯇꯥꯔꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯒꯗꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯄꯨꯡ 11 ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯗꯕꯅꯤ ꯉꯁꯤꯒꯤ ꯕꯣꯜꯁꯦ 50-50 ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯏꯔꯥꯡꯁꯤ ꯃꯇꯥꯡꯗ ꯈꯜꯂꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯅꯤ ꯀꯨꯏꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣꯒꯤ ꯆꯤꯟꯖꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯄꯤꯕꯤꯕꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯈꯛꯇꯪ ꯈꯛꯅꯤꯀꯣ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯑꯗꯨꯝꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯈꯪꯕ ꯈꯔ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯗꯣ ꯃꯗꯨꯗ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯅꯣꯂꯦꯖꯇꯣ ꯐꯪꯕ ꯇꯥꯔꯒꯗꯤ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤꯗꯃꯛꯇꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨꯁꯨ ꯏꯕꯨꯡ ꯈꯟꯕꯒꯗꯤ ꯊꯥꯔꯛꯑꯣꯏ ꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯛꯀꯅꯤ ꯏꯁꯩꯗꯤ ꯍꯥꯏ ꯑꯣ ꯍꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦꯅꯦ ꯍꯥꯟꯅ ꯈꯟꯖꯤꯜꯂꯝꯃꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯛꯄ ꯉꯥꯏꯔꯤꯉꯩꯗ ꯁꯦꯝ ꯁꯥꯔ ꯂꯩꯔꯒ ꯑꯗꯨꯅ ꯑꯣꯏꯅ ꯆꯞ ꯆꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ
ꯑꯩ ꯂꯥꯛꯑꯗꯕꯅꯤꯀꯣ ꯅꯣꯏꯒꯤ ꯏꯁꯩꯒꯤ ꯃꯐꯝꯗꯨꯗ ꯏꯁꯩ ꯈꯟꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯃꯇꯝꯁꯨ ꯌꯥꯝ ꯄꯨꯡ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯑꯩꯅ ꯌꯦꯡꯕꯗ ꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯈꯔꯁꯤꯅ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯂꯣꯏꯔꯦ ꯍꯪꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯏꯅꯥꯎꯒ ꯂꯣꯏꯅꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏꯕꯁꯤꯅꯤ ꯃꯔꯨꯗꯤ ꯍꯥꯏ ꯏꯌꯥꯝꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯈꯪꯕ ꯑꯩꯅ ꯈꯪꯉꯒꯗꯤ ꯑꯩ ꯈꯪꯉꯤ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗꯦ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯨꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯉꯤꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯗꯣꯛꯄꯗ ꯃꯗꯨꯁꯨ ꯑꯩ ꯄꯥꯝꯃꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯂꯩꯕꯒꯤꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯣꯏ ꯏꯕꯨꯡ ꯍꯥꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯒ ꯏꯁꯩ ꯉꯥꯏꯕꯤꯌꯨꯀꯣ ꯍꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯈꯜꯂꯒꯦ ꯊꯥꯗꯣꯏꯁꯅ ꯏꯁꯩ ꯈꯔ ꯂꯩꯔꯦ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯩ ꯉꯁꯤꯗꯤ ꯇꯥꯅꯤꯡꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯝꯕ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯕꯁꯤꯡꯗꯣ ꯀꯣꯛꯅꯕ ꯏꯁꯩ ꯑꯃ ꯑꯩ ꯑꯅꯤ ꯈꯜꯂꯒꯦꯅ ꯈꯜ ꯂꯩꯔꯕꯅꯤ ꯆꯞ ꯆꯥꯅ ꯑꯗꯨ ꯏꯁꯩꯗꯣ ꯇꯥꯔꯒ ꯆꯥꯛ ꯆꯥꯔꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯇꯨꯝꯕ ꯇꯥꯔꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗꯃꯛꯇꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯂꯥꯛꯑꯗꯕꯅꯦ ꯁꯤꯒꯤ ꯂꯥꯏꯚꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯏꯒꯤ ꯀꯩꯅꯣꯗ ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯛꯑꯗꯕꯅꯤ ꯑꯃꯨꯛ ꯂꯥꯛꯑꯣ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯥꯏ ꯏꯌꯥꯝꯕꯅ ꯁꯥꯟꯅꯕꯅ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯏꯌꯥꯝꯕꯅꯁꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯇꯟꯖꯥ ꯂꯧꯍꯧꯔꯒꯦ ꯑꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯃꯊꯪ ꯍꯞꯇꯥꯗꯁꯨ ꯑꯃꯨꯛ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯗꯧ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯌꯦꯡ ꯃꯟꯗꯦꯁꯦ ꯑꯩ ꯍꯌꯦꯡ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯍꯌꯦꯡꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯁꯪꯒꯗꯕ ꯈꯔ ꯀꯣꯡꯒꯗꯧꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯇꯟꯖꯥ ꯈꯔ ꯐꯪꯒꯗꯧꯕ ꯃꯥꯟꯕ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯂꯥꯏꯚ ꯇꯧꯔꯛꯑꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥ ꯉꯥꯏꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯊꯦꯡꯅꯕ ꯌꯥꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯊꯛꯅꯕ ꯑꯩ ꯌꯥꯝꯅ ꯈꯜꯂꯤ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯕꯅꯤ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯒꯤꯀꯣ ꯅꯥꯔꯨꯕꯗꯣ ꯈꯔ ꯐꯔꯛꯄꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯈꯤꯇꯪ ꯈꯤꯡ ꯂꯥꯎꯕ ꯃꯇꯝꯗ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯈꯜꯂꯤ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡ ꯃꯟꯗꯦ ꯑꯣꯏꯇꯥꯔꯁꯨ ꯍꯌꯦꯡ ꯉꯁꯤ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯉꯩꯗ ꯌꯦꯡꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯊꯦꯡꯅꯕ ꯀꯥꯡꯕꯨꯁꯨ ꯂꯥꯏꯚꯁꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ ꯕꯥꯏ